ꯅꯨꯡꯁꯤꯕ ꯅꯤꯡꯉꯥꯏ ꯆꯥꯎꯃꯜꯂꯤ ꯋꯥꯍꯩ ꯋꯥꯈꯜ ꯐꯥꯊꯕ ꯍꯩꯒꯟꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯒꯨꯝꯕ ꯀꯌꯥꯅꯤ ꯆꯥꯛꯂꯕ ꯊꯃꯣꯏꯗꯤ ꯑꯩꯇꯅ ꯂꯣꯏꯕꯁꯨ ꯅꯠꯇꯦ, ꯑꯩꯇꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯗ ꯊꯃꯣꯏ ꯐꯥꯊꯕ, ꯋꯥꯈꯜ ꯁꯥꯕ, ꯑꯋꯥꯕ ꯈꯥꯡꯕ ꯈꯟꯕ ꯍꯩꯒꯟꯕ ꯇꯥꯏ꯫ ꯆꯥꯎꯔꯕ ꯅꯨꯡꯁꯤꯕꯗ ꯑꯂꯨꯕꯅꯤ ꯀꯥꯎꯅꯨꯀꯣ꯫ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯔꯨꯕ ꯃꯌꯥꯝꯅꯤ꯫ ꯃꯥꯟꯅꯔꯨꯅꯨ, ꯈꯜꯂꯨꯅꯨ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯕ ꯊꯃꯣꯏꯅꯤ ꯍꯥꯏꯗꯣ ꯀꯥꯎꯅꯨꯀꯣ꯫ ꯆꯠꯂꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯣꯏ ꯅꯨꯡꯁꯤꯕ ꯃꯍꯥꯛꯁꯨ꯫ ꯍꯣꯏ, ꯅꯨꯡꯁꯤꯕ ꯀꯥꯏꯅꯒꯅꯤ, ꯊꯨꯡꯅꯔꯣꯏ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯂꯨꯍꯣꯡꯅ ꯆꯠꯈꯤꯕ ꯈꯟꯕꯗ ꯋꯥꯏꯀꯣ ꯁꯦꯡꯂꯕ ꯋꯥꯐꯝꯁꯦ꯫ ꯅꯨꯡꯁꯤꯕ ꯊꯨꯡꯅꯗꯦ, ꯑꯅꯝꯕꯅ ꯀꯌꯥꯅꯤ ꯊꯜꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯁꯨ ꯅꯨꯄꯤꯒꯤ ꯌꯨꯝꯅ ꯌꯥꯗꯕ, ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗꯒꯤ ꯌꯥꯅꯗꯕꯅ ꯀꯌꯥꯅꯤ꯫ ꯃꯗꯨꯁꯨ ꯇꯣꯛꯄ ꯌꯥꯎꯗꯦ, ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯤ ꯀꯤꯗꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯨꯕꯗꯨꯒꯤ꯫ ꯀꯌꯥꯗꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯤ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯗꯨꯅꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯗꯝꯗꯣ꯫ ꯊꯋꯥꯏ ꯆꯥꯛꯂꯕ ꯅꯪꯇ ꯅꯠꯇꯦꯀꯣ ꯃꯔꯨꯞ, ꯑꯩꯁꯨꯅꯤ, ꯀꯌꯥꯁꯨꯅꯤ꯫ ꯊꯜꯂꯕ ꯊꯤꯔꯨ ꯊꯤꯔꯨ ꯃꯈꯩ ꯑꯋꯥꯕ ꯃꯇꯝꯗꯤ ꯅꯍꯥꯛꯇꯒꯤꯁꯨ ꯅꯠꯇꯦꯗꯣ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯁꯨ ꯅꯠꯇꯦꯗꯣ꯫ ꯈꯜꯂꯨꯅꯨ ꯑꯗꯨꯛ ꯂꯨꯅ, ꯉꯁꯤ ꯈꯜꯂꯨꯔꯕꯗꯤ ꯉꯁꯤ ꯂꯣꯏꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯜꯂꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯥꯏꯗꯅ ꯂꯩꯕꯅꯤ ꯀꯥꯎꯅꯨꯀꯣ꯫ ꯃꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯑꯩꯕꯨ ꯆꯠꯂꯦ ꯍꯥꯏꯔꯝꯃꯦ SMS ꯑꯃꯗ꯫ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯍꯥꯏꯍꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯆꯠꯈꯤꯅꯨ ꯍꯥꯏꯅ꯫ ꯅꯪ ꯅꯠꯇꯅ ꯑꯩꯕꯨ ꯈꯟꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇꯦ, ꯅꯪꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ, ꯑꯂꯣꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯖꯒꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯗꯣ ꯆꯤꯟꯕꯥꯟꯁꯤꯅ ꯍꯥꯏꯍꯧꯕ ꯅꯪꯍꯧꯗꯔꯦ꯫ ꯀꯞꯇꯨꯅ ꯈꯥꯡꯂꯦ ꯅꯨꯡꯗꯥꯡ ꯀꯌꯥ, ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯩꯕꯨ ꯍꯧꯗꯣꯔꯛꯂꯦ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ꯫ ꯅꯈꯣꯟꯁꯤꯅ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯒ ꯈꯪꯂꯤ ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯃꯨꯛꯀ ꯄꯤꯔꯥꯡꯁꯦ ꯆꯤꯟꯊꯔꯛꯂꯣ ꯖꯥꯈꯤꯗꯔꯦ ꯃꯤꯠꯇꯒꯤ꯫ ꯃꯤꯠꯀꯤ ꯄꯤꯔꯥꯡꯁꯦ ꯀꯪꯂ ꯃꯥꯜꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ, ꯀꯥꯎꯔ ꯃꯥꯜꯂꯦ ꯆꯤꯟꯊꯕ꯫ ꯀꯔꯤꯒꯤ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯕꯗ? ꯑꯁꯨꯛ ꯅꯨꯡꯁꯤꯔꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯤꯔꯝꯗ꯭ꯔꯦꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ꯫ ꯋꯥꯈꯤꯅꯤꯗꯣ ꯃꯇꯝ ꯀꯌꯥ ꯅꯪꯒꯤ ꯋꯥꯈꯜ ꯈꯔ ꯈꯜꯂꯒ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯣ꯫ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯍꯥꯏꯅ ꯈꯟꯕꯗ ꯃꯤꯠ ꯑꯁꯤꯅ ꯅꯪꯒꯤ ꯄꯥꯎꯗꯝ ꯄꯤꯔꯛꯂꯦ꯫ ꯑꯁꯤꯅꯅꯦ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯒ ꯍꯥꯏꯁꯦ꯫ ꯅꯪꯁꯦ ꯏꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯍꯔꯥꯎꯖꯔꯨꯕ ꯑꯩꯅꯤ꯫ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯍꯧꯗꯦ, ꯅꯨꯡꯁꯤꯕ ꯏꯔꯥꯛꯅ ꯄꯨꯈꯔꯦ ꯑꯆꯧꯕ ꯃꯁꯤꯡ ꯌꯥꯎꯅ꯫ ꯃꯇꯝ ꯈꯔꯒꯤ ꯂꯥꯏꯕꯛꯇ ꯏꯔꯝꯂꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕꯤꯅꯤꯀꯣ꯫ ꯏꯁꯣꯔ ꯃꯥꯒꯤ ꯂꯤꯂꯥꯅꯤ ꯍꯥꯏꯁꯤꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯤꯖꯍꯧꯕ ꯃꯇꯤꯛ ꯆꯥꯅ ꯅꯝꯍꯧꯗꯦ ꯍꯥꯏꯁꯤꯔꯥ?